None District ki Rengpang da Manipur Police Special Commando Unit da sakhang da bakulay privacy na ambush tarokre. Commando personnel na masokle akan bamong da khut thok na kre. Ngasi Manipur da miyoy lising nipan ga chamapal ga nifuga mari COVID test tawbuda miyoy chatter ka humutra ga mga positive oirame positive oy bagi chang chada nipan ga dasmik taruk oire ngasi laina sidagi miyoy taret laikide miyoy chatruk ka anina pagalakta na discharge tawki. Imphal West District ka Ladybug Pharmacy amadi dukan famliba miyoy sing na COVID negative oibagi certificate pwai rabra haibadu police ki team na yengsin kray negative report pwai da dukan hanglamba sing thong lolhan kray. India da haukiba pum kungamari da COVID-19 gi anawba case lising marfutara ga nithoi gi mathakta hengalak kray miyoy lakama henbana pagalak kray miyoy lising aniga chani ga taraga mapan na laikidray. Amasung Ministry of Health and Family Welfare na private hospital amadi private COVID vaccination center singda COVID vaccine kapada lawgadaba mamal lepre. Mayam bukrum zari dom yang previously impact news ni ajit kaidem na hoje pungja si faw ki morba pausing mayam the pizari. None District ki Manung Chanba Rengpang da Manipur Police Special Commando Unit ki Kangbu da sakhang daba khulai paibasing na ambush torokpadagi akan mamong da nongmay kap na kre. Tagdo si numit yung ba matungpung ahum makai taba duway da Rengpang kaitel dagi kara haitarak pa mafam amada thoki bani. Tagdo thokfam dagi fangba paw da nongba da guest house sabagi mafam yeng luraga halakhiba DIZ Range 1 tempting ngasang vagi Kangbu na Rengpang lanthokraba matung ROP takiba commando gi Kangbu da ambush tarkibani. Kudakta commando gi Kangbu aduna khut hanbadagi nakal ani gi marakta akan mamong da khut thoknaki. Tawdo da commando sing aduna tongba raksa gari gi driver ama nongmai maruna oi thangba pukchep ta panbadagi sokhi. Soklaba mioi adu IRB dagi commando da attest tawduna leiba rifleman sachi kawi. Soklaba sachi Imphal da puruknaba hotnari hairi. Nongmai kapnaba adu hek loibaga rank the commando gi ahenba personnel sing changsinduna hauziak thiba humbagi thabak chathari hairi. Manipur dang si coronavirus ki anoba case satret ka hufutra ga mga laki miyoy choktruk ka subna anina recover tawki baga loina na miyoy taret na laikide state asigi active case lishing mapan ga chahung ga subna taret lairi Manipur lenga ki Directorate of Health Services na thador report ki matung ina state asigi oina hauki bapung kungamari da puna miyoy lishing nipan ga chamapal ga nifuga mari covid test tawbuda miyoy chatet ka hufutra ga mga positive oiba thengna kibani ngasi laikhidraba miyoy taret adudi Imphal West District tagi miyoy ahum Imphal East Churchanpur Kakching amasung Thawal District tagi miyoy amamam laikide hairi hariba miyoy singasi Jennings Hospital da miyoy ahum Rims Hospital da miyoy ani Babina amadi District Hospital Churchanpur da miyoy amamam laikida bani hairi hauzik fawuda apunba laikida ba masing chamapan ga taraga mga sukre apunba case masing na lising yang kai taret ka chahung ga yang kai ga mathoi sure laina sidagi recover tawkiba apunba migi masing na lising ni futaret ka cham ga kungamapan sukiba ga loina na recovery rate chada marfuga nithoi ga 10 amatare talairi loina na state asidasu covid vaccine kapagi thaba gyamna khumang chausinna chathari hauzik fawbuda state asiki oina punna mioi lakmari lising nifuga mathoi ga chatrit ka nifuga manga da vaccine kapre haina Manipur lengaki health department gi additional director amadi spokesperson Dr Khoirom Shashi Kumar Mangangna thadrokpa cherolamada khanghalakli. Imphal West District ke manung da leiba pharmacy yong na hangba yabagi ayaba piriba dukan famliba miyoy sing coronavirus negative oibagi certificate pairabra haibadu police ki team na yangsin kray negative report paidana dukan hanglamba sing thong lolhan kray panba yabadi Imphal West District Administration na hidak langthag yon ba dukan sing yong na tungan essential item yoliba sing na ngarang June nipan fawgi manung da dukan famliba miyoy sing coronavirus negative oibagi report paigadabani
ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ Manipur Chemists and Druggists Association MCDA ki President oiramba Ningthoujam Ibo Chaubana laikidabada ngasi nongmagi oina Manipur da leiriba medicine wholesaler amadi pharmacy sing thonglon kre Ningthoujam Ibo Chaubana khanghodana laikidaba asida Manipur Chemists and Druggists Association MCDA na association asigi office awawa phongdokpa duda minute ani 2 minute leptuna laikidrabagi mafamda ikai khumnaba utki Kakching District COVID-19 positive oiba migi masing nomonomagi hengaliliba sigi yenglaga district asigi umathelda leiba Jawaharlal Nehru Vidyalaya da famung chama leigadaba anoba COVID care center ama hangdoknaba thorang tawre haina district asigi chief medical officer Dr. TH Razen Fongdorokli hiramasiga mari leina na impact news ka khanana unaba mada Dr. Razen makha taradun hai hauzik district asida COVID-19 gi active case chamanga ga subna mari leiri hariba miyoi chamanga ga subna mari asi district asigi tongan mafam da Community Home Isolation Center Nippon Lanai Hospital Ani Amadi Kakching Higher Secondary School the Hangba District Asigi COVID Care Center the Lying Chathari District Asida positive oiba patients singi marakta fibam luba yaurakpadagi Community Home Isolation Center the Thamba yaraktaba maramna famung chama leiba anoba COVID Care Center asi hangdokna ba thaurang tawbani haina phongdoroki Manipur Police के नोडल ऑफिसर COVID-19 के इंस्पेक्टर जनरल ऑफ पुलिस IGP ऑपरेशन ई प्रियो कुमार न थादरप चेरोल मगी मतुंग इन ngasi COVID-19 की प्रोटोकॉल थुगाइबा पुन्ना मियोय चामगा मरफुतरागा मापन फागत खिबगा लोइना फाइन ओइना लुपा लिसिंग मुपुतरागा निथोइगा चामा खोंगत पंगम की हाइरी स्टेट असigi oina athingba si hek thamlakpadagi ngasi fawbuda punna lupa crore aniga lakh kun lishing marfutaraga nithoi gi mathakta khongat pangam le hairi Selen digital amadi NR media na sinduna COVID-19 laina laichat asiga mari laina na poster campaign amadi awareness program among asi Ukrul district ta pangthokre program aduga mari laina na miyam da COVID-19 laina laichat asiga mari laina na miyam na SOP social distancing ki chatna kanglon ngak na chatna ba amadi COVID vaccine kathokna ba khanganki COVID-19 की अनिसुबा वेब नंबरम ओरगा लेखिद्रबा सगोलबन AC की इमुंग तरागा तरुक्ता AC की MLARK इमुना इमुंग अमममदा सेल ओइना लुपा लिसिंग तरागा तरुक खुसिनखरे अनिसुबा वेब असिना मरम ओरगा असेंबली कॉन्स्टिट्यूएंसी AC की ओइना पुन्ना मियोय तरागा निपान लेखिद्रे ngasi सेल की मतेंग खुसिनबा सिदा वाथौबो सिंग अथुबा मतमदा खुसिनरगनि हाइना फोंदोकी असेंबली कॉन्स्टिट्यूएंसी AC की मफम कयादा मास टेस्टिंग की थबक लौखले लोइना सगोलबन बिजोय गोविंदा सेंटर दा असेंबली कॉन्स्टिट्यूएंसी AC की मियोय लिसिंग मंगा हेन वैक्सीन कापथोकनबा थौराम तौरी हाइना MLARK इमोना फोंदोकी Leibak pumbada COVID-19 dagi ngakthoknaba vaccine kapagi achauba khongthang ama changsilingai cheirak asida vaccine kapubadagi mioi kaya leitabagi pauksu leptana tari National Expert Group na ayaba piraba matungda Union Health Ministry na komlang pithaklibi mama khudingmak vaccine kapthokadabani haiba notice thokrabasu mama oibi kaya na vaccine asi kapada chingnaba fauriba sigi maram khangdokpa mathau tari hiramasida Impact News ki anchor Pinky Okram dagi akanaba paudam ama COVID-19 dagi ngak thuknaba vaccine kap thukpa haibasigi matang dalariba chayet naba kaya sigi manungdama oiriba lactating mother haibadi khumlang pithaklibi mama mana vaccine asi kapagi kanaba amadi mangjaba haiba sisu mani vaccine asi kaplaba matungda thengnaba khudong chadaba kaya ama amadi mama oibisingna miyamda kari kari hainingli kari kari phongdokningli haibadu mayam taminasi
vaccination tauba asi risk leite hairaga asi ana yaurapa asi ekoi nungai jete pikliba angang dugi khallaga amuke hena nungai jete vaccine ka pajigi matangda yamna phajana kupa khangda bana maram moiraga vaccine ka pajagi danai huji phawba kapsadri covid vaccine se isana diana kapthok chaningi adubu vaccine se kapa matungda kari tawrakadagi haiba akiba tujungbadi sada phawjai laisi megi tang kun ma thoida covid ki vaccine first dose se capture bun hida kapa ba matungda side effect kem talai gide angangi sangom bithakpasu hanugumda dum khata na bithakki lactating mother sing da vaccination tawgi guidelines sing ase health ministry na awareness phajana pihanjani akoigi akiba sing ase leitana ba vaccine ka pajigi mari leina ba authority sing na awareness kumba pibiduna akoi bu khara hena khangan biragadi akoi yam nungai jagani ki tujung se phawdana bagi higher authority sing na masigi matangda akoi knowledge guideline khara pihaningi ai opinion amtang phungtuk chaw hairagadi akoigi hida kapiriba medical professional sing na koi hida kapa lakpiriba mayam se kitang wari batai sanaraga haibadi allergic reaction kumba leibra adeki thana medical history leibra haibana chingbodo kitang hangdok khangjin tawbiraga do's and don'ts khara tana biragati hida kapa lakpiriba mayam dasu hena nungai gadra na khajai ai jik thani pan chang'e aduga covid na maram oiraga hospital check up phangdabadagi hawraga atopa stress habdi mental stress mayam leine maraksida vaccine kapagi risk mayam sitabda akiba tujinba power nauna angang cheliba mama singda vaccination tawbagi tawthokpagi pros and cons mayam se amadi precaution mayam se health directorate site tagi risk asima lahanjani samak se ai se MSc nursing in pediatric Nilay Institute of Nursing da was use ai nursing tutor na lazari aduga ai janpi tha mapan suba janpi ma lazari adu leire matung aduga proper breastfeeding asu pizari ai se adu leire matung da ai se date 29th of May da ai covid vaccine Covishield se kapthok charu ai ki mota kai gi vaccine se kapthok pa pai na khalli se kai no hai bata gati mother gi breast milk dagi every antibodies in kemam se loina mak pass to banina so hoji ki covid vaccine du so ai monta capsule matung dai body ne antibody ma sunta gadi ai na hoji ki covid vaccine gi antibodies ai hi chada tang no so at least 5% to 6% or so tang pass to badra ha ba khan ba le adu junai vaccine se kapthok pa na pe khalle COVID-19 vaccine asibu kapi gadoriba mama oibasingna vaccine asi kaptringai gi mamangda vaccine asi gi matangda khangjin biba thijan biba amadi hakchang gi phibam su khangdok biba health ministry gi maikai digi su tongan ba medium kayam sisinabiduna mama oibisingi mafamda yamlaba awareness kayam pibiba loinana vaccine asibu kapi gadoriba doctor singasina vaccine kaptringai gi mangoinana mama oibisingi health history hangbiba loinana vaccine asi kapluruba matungda aikhugi hakchangda karigumba tongan ba layung lakpa taragadi aikhuina yumda khudakta kari toba yagani haibana chingba pauta kayama pibagi mathau tari aikhoi punna cheksin minasi thigat minasi amadi ngakthok minasi paudam jari bi ai pinky okram impact news reporting from home matang sai sida break am lok sage break ki matung da malema di India gi lady ba covid-19 case ki update amadi Manipur sung maling gi tongan ba ipau sing pu dun lak chage impact news meeting ta do review You are watching Impact TV, engaging, empowering and impacting lives. break ki matung da mayam bo mukana taram nok chari leiba sida haukiba pung kungamari da covid-19 gi anoba positive case lising marfutara ga ni thoiga chamanga ga marfutara ga taru hengalaki hauzik apunba confirm case crore ani lak marfutara lising marfuga mapan hele laina sidigi nauna mioi lising ani ga chani ga taraga mapan laikide hauzik fawbuda laina sina laikida ba masing lak uhum lising yang kai hum doiga chamanga ga kunkani pan sure haukiba pung kungamari da laina sidigi mioi lak ama lising hum fuga ni thoiga chatruk henbana laing badagi fagalaktuna discharge tauki hauzik fawbuda fagalaktuna discharge tauki kiba apunba masing crore ani lakh computer ga mga lising mari hele
Leibasida Jose COVID Naduna Lady active case na lak taragani thoi lising kutraka mathoi henbani COVID-19 dagi fagalakibagi chang na chada marfutara mariga dasmik mga da han kalakli nakalamrom da maling gi oina COVID-19 gi apunba case masing crore taraga taret lak ning fugani pon hele laina sidagi laikidaba masing na lak kuntraga taret lising fugamari hele laying badagi fagalaktuna discharge tawkiba apunba masing na crore taraga mga lak marfugani thoi hen kray Ministry of Health and Family Welfare na revised guidelines for implementations of National COVID Vaccination Program gi makada private hospital amadi private COVID vaccination center singda COVID vaccine kapada logadaba mamal lepkre Ministry sina state amadi union territory singi health and family welfare gi makok thongbo official singda thaba office memorandum gi matung inna private hospital amadi private COVID vaccination center singna vaccine kapa matamda service charge lupa chamaga yankai dagi hena lobi yaroi hari memorandum aduna manufacturers singna lepa mamalgi matung inna Covisil na per dosta lupa chatro Covaxin na per dosta lupa lishing amaga chani amasung Sputnik 5 na lupa chamapan gani fugani pani vaccine makhal sing asi kapa matamda GST gi tariba percentage amadi service charge lupa chamaga yankai haplaga tariba mamal adudagi henba yaroi karigumba tariba mamal adudagi henna laure haibagi complaint laklabadi action lakat kadabani hai Manipuri cinema gi saknairaba film activists amadi critics RK Vidur na laikidabada Manipur State Film Development Society na Cherol amada awawa fongdorkli Manipuri cinema gi saknairaba aiba RK Vidur Swarna Kamal haina mingtonba National Award for Best Film Critics ki mana pidun ikai kumna kraba misakni Laiba sigi saknairaba film critic ama oibatanathana Manipur Film Journalist Critics Association MFJCA gi founder president su orami amramda Writers Forum Imphal na thadrok cherol amada su mahak na laikidabada awaw fongdorokli Nakalamromda RK Bidur na laikidabada Ipak Films Production Manipur na su awaw fongdokpagi thauram ama online gi khutangda pangthokre Kangpokpi district ki Chalwa village tagi Mangboila Lovum Kauba Micham Amabu Nifugumari Subasam Rifles ki Major Alok Shatina Nongmaina Kaptuna Hatkibagi Togdok Adubu Committee on Human Rights ki Cherol Amada Yaning the Bafongtorokli Loinana Manipur Lengak na Togdosi Atu Matamda Tigatuna Mara Labor Singi Matakta Logyobe Action Lokat Piu Amadi Upspa 1958 Asisu Atu Matamda Loktokodabani Haina Cherola Sina Akatarakli Manipur kannaba upspa lokthoknaba amadi lamdamasidagi mayai kaba chinjak thingnaba ihau kayada saruk yakhibi kakching turel wangma ningthau parengdagi moirang them ongbi sanana COVID-19 laichet na maram oiraga manung matam chadana laikidabada kakching kaithel apunba ima lupna thanropa cherolada awawa fongtorkli Sumang Lilagi Nupigi Saktam Langlambi Singzamai Ketri Laikaidagi Ningombam Loken All Manipur Women's Artists Association Hairangoi Tongi Artists Best Comedians Kiarak Takrabi Wabagai Maya Laikai Haibong Makongdagi Waikom Ongbi Kombirei Amadi Sumang Lilagi Choreographer Oirambi Haubam Maraktagi Maikram Ongbi Lata Thongnau Zamna Manung Matam Chadana Laikidabada Manipur State Sumang Lila Council na awa fungdokre Karong Assembly Constituency gi Hanagi MLA Henry Pautaina Laikidabada Chief Minister Nongthombam Beren na nongaitawa fongdorokli Chief Minister na state asigi chawkhat khongthang na chingba thabak thauram kayada achauba thaudang lauramba Henry Pautaina Laikidaba si state asigi chawna mangjaba amani mahakna Laikidabada imung manungi awabadasu sarukyari haina Chief Minister na fongdorokli Lining Thok Sanamahi Temple Board ki President su oiriba Manipur ki Chief Minister Nongthombam Biren na ahanba Manipur Rifles ki complex manung da laiba Haying Khongbal Uthong Yumfam da laiba Lining Thok Sanamahi ki laishang da lamdamasigi yaifana bagi damak thawni kre
Frontline warrior yauna lamdam asigi miyamna amatta oina khongpham chena COVID-19 gi laichat asi thengnaduna laichat asi laksinaba wakhalon ga loinana ima leimarel CW amadi sanamahi gi khubamda thongni khibane panba yabadi numit kharani gi mamangda chief minister na lamdam asida leiriba tongan ba lining lichat ki luchingba singda makoina thazaba lining da thongni baga loinana lamdam asigi miyamda COVID-19 thengnanaba paujel pinaba khanghan khraba matungda haukiba June Marida Manipur da leiriba masjid singda thongni khibane June taruktana church singda thongni khibaga loinana June taretana lining lichat kaya gi luchingba sing punsinduna amatta oina kangla gi hojang manakta thongni khibane Chief Minister and Biren awang no pok lamdam asi landlocked region oibana lau singugi lamda miyamga manada ba mong da kudong cha da ba mayok nei kudong cha da ba sing asina maram oiraga lau singugi lamda anau ba innovation amadi technology puthokna bagi tanja adu supiri haina phongdokre community empowerment program through technology products haiba themda Central Agricultural University Imphal na awang no pok da leiba constituent college tarago humdoiga khusamnaduna laumi singda maru marang farm machinery sing biofloc unit sing yanthokpugi thoramda wafam si phongtokibani video conferencing gi khutangda pangthokiba thoram aduda chief minister na pothok yamna puthokpa ngambagi pangal leirabasu laumi singda anoba lau pathap khutlai gi maramda khangba watpana pothok puthokpada awaba mayok na hali haiki thoram adugi manung channa awang nongpokta Central Agricultural University ki Ladybur Constituents College Taragahumdogi Kuthangda Awang Nongpok ki Laumi Singda Fau Hybrid Chujak Soyabin na Chingba Maru Marang Mini Rice Mill Kitchen Grinder Juisha Sprayer Biofloc Unit Sing Yantoki Agricultural reforms will benefit the country in the long run. Emerging technologies will play a vital role in ensuring sustainability of the sector and empowering farmers. New technologies can empower farmers with real-time demand forecasting, price forecasting, moistures, and the nutrient level of soil. Online marketplace like e-mandis will also empower farmers. However, success of digital transformation in Indian agriculture will depend significantly to effective dissemination of information and inputs to farmers. MSU Mayai Loisangi campus manungda bong lamsin lamduna aki akhang thokhal lamliba si terrorist ki thawongni hain All Manipur Student Union MSU ki president ai chalambana phongtorokli DM University campus manungda leiba mahirulubasi ki office ta paumi singha unabada chalambana hai chahi kayagi mamangdagi MSU ki thawmi singna mahiroi khunai gi yaifanab gi damakta thawai fawba thaduna thabak kaya tawduna lakli kolompai duna mahiroi singi thabak tawriba mahiroi lub amada bom langsinduna pokhai haliba si Miyang gi mayokta leibani haina lawi leigang nasu bom langsilam liba miyoi asi atu matamda fagat piyo haiki
ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:10 ꯆꯠꯄ ꯑꯗꯨꯋꯥꯏꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯄꯣꯈꯥꯏꯂꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯩ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛꯀꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯠꯇ ꯀꯂꯝ ꯄꯥꯏꯔꯒ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯒꯤꯗꯃꯛꯇ ꯍꯥꯏꯗꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯖꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯌꯥꯝ ꯁꯨꯅ ꯃꯌꯥꯝ ꯃꯐꯝꯗ ꯑꯃꯗꯤ ꯕꯣꯝ ꯑꯁꯤꯕꯨ ꯂꯪꯖꯤꯟꯕꯤꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯗꯨꯒ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯀꯤ ꯑꯆꯧ ꯑꯆꯧꯕ ꯏꯁꯨꯁꯤꯡꯗ ꯄꯥꯡꯊꯣꯔꯛꯀꯗꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯎꯔꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯥꯏ ꯄꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯑꯊꯤꯡꯕ ꯑꯄꯟꯕ ꯄꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯁꯤꯒꯨꯝꯕ ꯂꯨꯞ ꯑꯁꯤꯕꯨ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯟꯕ ꯑꯗꯨꯒ ꯍꯦꯟꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯉꯝꯕꯁꯤꯡ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯅꯣꯡꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯕꯣꯝ ꯂꯪꯖꯤꯟꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯕꯤꯔꯒ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯁꯤꯟꯖꯔꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:10 ꯅꯥꯀꯂꯝꯔꯣꯝꯗ ꯑꯦꯝꯁꯨ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛꯄꯨ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯏꯃꯥꯂꯨꯞ ꯑꯝꯀꯤꯜꯅ ꯆꯦꯔꯣꯜ ꯑꯃꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯗꯅꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ National Highway 2 lambi paktokpada sokhalaba Mantri Leikai Khongampat Maharabi Sekmai Kanglatombi Tendongyan amadi Faidinga gi apunba JC na tongan ba hiram kaya da lenga ki pukning chingsilakli JC sigi President M Ibom Chana phongdorakpada lambi paktokpa sida sokhalaba lamgi mapu singi maikai dagi miyam gi apamba singi matang da haukiba April 18 da CM amadi Mari Leinaba Minister da Che Pishin kiba laikre madugi ona tainabada lenga ki maikai dagi ꯈꯨꯝ ꯄꯤꯔꯛꯇꯕꯒ ꯂꯣꯏꯅꯅ ꯂꯝ ꯇꯞꯊꯣꯛꯅꯕ ꯍꯥꯏꯔꯛꯄꯗ ꯃꯤꯌꯥꯝ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄ ꯑꯁꯤꯗ ꯁꯣꯛꯂꯕ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯍꯣꯝꯁ꯭ꯇꯦꯗ ꯑꯃꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯂꯦꯟꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯦꯟꯒꯤ ꯁ꯭ꯇꯦꯟꯗꯤꯡ ꯄ꯭ꯔꯣꯄꯔꯇꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯄꯤꯕꯤꯌꯨ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯗ ꯂꯩꯐꯝ ꯂꯩꯇꯕ ꯏꯃꯨꯡꯁꯤꯡ ꯂꯩꯅꯕ ꯃꯐꯝ ꯆꯥꯅ ꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯑꯥꯔꯕꯤꯇ꯭ꯔꯦꯇꯔ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ JC ꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ Land valuation asi matik chade pidibasi aduga standing property di matang da siu masi amna maram chade matam ga chanaba masigi mahut chinbe aba highway 8 ki matung taba oina matik chana bibiu aduga forestry agriculture leiriba property sing asiu matik chaba chanaba bibiu maru oina taksidada leiriba standing property sing asi matam ga chanaba mong de reconstruction taunaba adu sibiba loinana hojiki taksidada leiriba sing asi mafam chaba mafam do leiba yanaba sinbiba aina koina phongdokchari mathakta palliba demand sing asi athuba matamda thabak oina pangthoktrabadi makha tana democratic ki oiba khongjang sing sangsinaba sem saduna leire Danamanjari University ki makhada leiba DM College of Science ki saruk khara kanghaudana ningkhairakpadagi college asigi oiriba fibam Education Minister Sorokhaibam Rajen na hakthengna yengsinkhre yengsin khongchat aduda ningkhairiba college ki saruk ka thangnana leiriba ka singsu nauna semjinaba minister na mari leinaba official singda khangalauki loinana wall fencing ki fibam su yengsinki Central Agricultural University Director of Extension Education Lamphel Part Imphal gi sponsorship makhada ngasi Krisi Vigyan Kendra Thaubalna Technological Input Sing Thaubal amadi Kakching District ki Farmer Club ta khusinakre Tampha Fau Chujak Nung Hawai amadi sprayer na chingba potlam kaya khusinakibagi thoram adu KVK Thaubal gi complex ta COVID-19 gi SOP ngakna chatakibani Kisi Vigan Kendra ki makhada lariba farmers club sing amadi progressive or farmers sing chi akoina list pira kanda makoina pibirakpa adugumba maru marang singni ado hariba sing chi akoina kasi asi Kisi Vigan Kendra Thawal gi campus ida akoi gi bakai dagi khangalaba adugumba farmers sing da pinana ba akoi gi program asi paikhatchabani agi thar matungda akoina pothokchi amuk department lokhat bini haiba gi asadu wari thambirabani na akoi yamna nungaijaba program si yamna thawai yauna akoi gi maru marang sing ji mapung pha na mahi chanarba thama mayamna honajagi haiba gi asadu leije Arabida bulletin asigi headlines samhana mayamna thamsage None District ki Rengpang da Manipur Police Special Commando Unit ta sakhangdaba khulai paibasing na ambush tarokre commando personnel ama sokle akan ba mong da khut thoknakre
ngasi Manipur da mioi lising ni pon ga chamapan ga nifuga mari COVID test tawda mioi chatret ko hutra ga mga positive oirame positive oibagi chang cha da nipan ga 10.6 oire ngasi laina sidagi mioi taret laikide mioi chatru ko subna anina fagalaktuna discharge tawki Imphal West District Laiba Pharmacy Amadi Dukan Famliba Mioi Singna COVID-19 negative Oibagi certificate Pai Rabra Haibadu Police ki team na Yengsin Kray negative report Pai na Dukan Hanglamba Singh Thonglon Han Kray India da hoki bapung kun gamari da COVID-19 gi anoba case lising marputara gani thoi gi mathak ta hen galak rai mioi lakama hen bana pagalak rai mioi lising ani ga chani ga taragama panna laiki rai Amasong Ministry of Health and Family Welfare na private hospital amadi private COVID vaccination center sing the COVID vaccine kapada lawgada ba mamman lepre